Hello, good morning everyone. Mayam isanau simbu tilengai ma from mayam nasi ki blog sidi ayukti ki dum hore nasi ki weather sidi nungsa se yam saga mong su mandre bako ingli tauna kana tawre mayam ingli tauna dum oire ado mayam blog sidum sigi dum hore ayukti ki do mayam matham dum yengminasi mapan dum thorasi lahan ai thaba lei sing se phibam sing se kamai taw ye do yengminasi ko mapan se ai se khamba khamen lerak pani bako khamen se thage na ko aduga se mrung da lebak jaw ba se lebak sing se tawraga thadoi ne bako ado myam singa gi lei sing do siga leire khara di dum hingjaba dumai tawre tan porpa sing do so myam asigi keno se ina dum asa thude porok pane bado hingbadi hingdre ma se si re bako ado myam dum yengmina si matang ai khamen se su hoi nga leraga dei dum tharani bane ko mayam ai huji ayuki lai thanba loire siga leire ado huji engota gi lai thanba lore bani na huji kitchen da mu changasi huji kitchen da mu changasi engota gi breakfast ke ka semba gi damta tawrasi se ina ranipur da pina bani haina gamnan thamba huji engota gi breakfast se ko ai ga inu pa ga dine ni sangang thakningi aina ne ado dagi chana ga tilo ga se mangore bako dum breakfast simple loine dum ta si edana ko ada laraga digi sigana changang se lole bako changang lole ado mayam dum yengminasi nasi gi breakfast ki sa ga da base dum hi kitchen da changak tana sengona kana tawre bako breakfast ki se मैम एक बताइए ब्रेकफास्ट किसे सुमाय लरे चा से चंगांग ओइना तौरे बको लाल चा ओइना इन पादी को चा संगोम gi se thakti ebne मादी को असुमायना सुंबा चंगांग से ओरे गदी मया पमजी बको नसाई एना चनांग ओबदो को मथक तिलो खरा सु खितम सोइजल्ले सुमाय चा ग चा बदी याम हावे बको अदुम पमजबा खोइना को मैम पामबसु ले पामनदबसु ले अदगी सिगना निमकेनी खका सिगी बिस्किट से बेकरी की बिस्किट नि बको से जाम साथिना हावी से अद क्रंच सोइबा दुई कनो सो खने हावी amna padam ga yaurna ko ado ni mya engota breakfast se sumai simple oina ka tawsalani ebe ko ado mya hoji se akhoi se thakna ba tawrage ado loraga do mathang dum blog se makata na yengminasi मैम हजिक ऐसे को engota gi lai than loina engota gi breakfast ka panama taw loina or loire bako ado huji mai jungi maning de chalu si jungi maning de ko khoi gi green palak to ko palak asang bado ado do khoi gi kangsoi sa ba jae ba do ko do khara haurie ba do lahan aina su bora hauna cha hare do kitang am su dum haurie ba ko ado na si se do kangsoi sa ning he na ado kangsoi sa ge tawi ne ba ko ado मैम do hek pa chami no se do मैम maning da budi ko मैम nungara kani ko napi su मैम jam hawi khoi na ani pur chatlu bai ko halak pada wo napi na wo मैम jam hauna le me ado do hoji khoi na su phoi bu su ngamdre ado thapak su ba mi mane sai su gi kauraga ado do he endoi ni ba sorry foido andoi ni ba ko sengdon ge maning me ado hoji mi budi phangdana dum leire ba ado मैम do maning da chalaga hi mi na usi ado kena to bai kari hai palak to hek pa do ko ado do he ga do de kangsoi cha do ina si मैम da dum share to rake haura hau to ra ida to yemi na si मैम si la मैम जी आई होई जुंगी मनिंग दे थोक लेनी है बको जुंगी नापी ngata ngai de akona ranipur cha lu halak pada ne napi ngata sauna leirame ado siga green palak su leire siga mayang bu su yam phajana horame siga mayang ba se aina morok tha ba se siga mari manang jetana morok se jasan na ka tore morok se ngasa ngang na pali ubo yo no मैम sigi green palak se kangsoi thonga cha si ba do मैम da dum share tawrake sagi jungi se palak pan ba se sa ba se jam thati na phai ya bane मैं आई हुजी चामथोगा मचुम ताहालगा सिगा थमे ngahak leraga thongnabagi horani मैं आइना मचुम ताहाला थनमा sai palo sak to ko green palak to do siga le aina soidoga thamme aibane ko मैं am sumaina soidoga thamme
ꯃꯌꯥꯝ ꯗꯨꯒꯩꯒꯤ ꯁꯤꯒꯅꯅꯦ ꯑꯩꯅ ꯊꯥꯛꯀꯗꯕꯗꯣꯀꯣ ꯁꯤꯒꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯊꯥꯛꯀꯦ ꯍꯥꯏꯅ ꯄꯥꯂꯛꯁꯦꯒꯅꯦ ꯁꯤꯗ ꯊꯣꯡꯉꯗꯤ ꯍꯥꯎꯔꯣꯏ ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯥꯂꯨ ꯃꯆꯦꯠ ꯑꯃ ꯁꯣꯏꯔꯦ ꯑꯥꯂꯨ ꯑꯃ ꯂꯧꯔꯦ ꯇꯣꯃꯦꯇꯣ ꯂꯧꯔꯦ ꯑꯗ ꯇꯤꯜꯍꯧ ꯊꯥꯛꯑꯦ ꯇꯤꯜꯍꯧꯁꯤꯅ ꯀꯩꯅꯦ ꯖꯦꯅꯝ ꯂꯩꯇꯦꯕ ꯑꯩꯒꯤꯀꯣ ꯑꯗꯣ ꯖꯦꯅꯝꯗꯣ ꯑꯩ ꯇꯤꯜꯍꯧ ꯊꯥꯛꯆꯜꯂꯦ ꯑꯁꯤꯒꯅ ꯁꯤꯡ ꯁꯤꯠꯆꯜꯂꯦ ꯍꯣꯏ ꯃꯣꯔꯣꯛꯁꯤꯅ ꯑꯩꯒꯤ ꯃꯅꯤꯡꯗ ꯄꯥꯟꯕꯗꯣꯀꯣ ꯄꯥꯂꯛ ꯁꯥꯛꯀꯤ ꯃꯅꯥꯛꯇ ꯄꯥꯟꯕ ꯃꯣꯔꯣꯛꯇꯣ ꯑꯗꯨꯗꯣ ꯍꯦꯛꯑꯦ ꯑꯗꯒꯤꯗꯤ ꯉꯥ ꯑꯅꯤꯁꯦ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯑꯦꯀꯣ ꯑꯅꯤꯁꯦ ꯑꯣꯏꯅ ꯊꯥꯛꯑꯅꯤ ꯀꯥꯡꯁꯣꯏꯁꯦꯒ ꯑꯗꯣ ꯉꯥ ꯐ꯭ꯔꯥꯏ ꯇꯧꯕꯗꯨꯕꯨꯗꯤ ꯑꯌꯥꯏꯕ ꯊꯥꯛꯄꯅ ꯖꯥꯏꯔꯒ ꯊꯝꯕꯗꯨꯅ ꯑꯗꯨꯅ ꯍꯥꯎꯕ ꯍꯦꯜꯂꯦꯕ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯗꯨ ꯇꯧꯍꯧꯗ꯭ꯔꯦ ꯍꯣ ꯑꯣꯀꯦ ꯌꯦꯡꯉꯦ ꯑꯣꯀꯦ ꯋꯥꯎ ꯁꯣ ꯅꯥꯏꯁ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯑꯗꯣ ꯊꯣꯡꯉꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯀꯤꯆꯟꯗ ꯆꯪꯉꯁꯤ ꯑꯗꯨꯝ ꯊꯣꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯆꯜꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯤꯆꯟꯗ ꯆꯪꯉꯒ ꯁꯤ ꯊꯣꯡꯕꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯁꯦꯁꯁꯦ ꯇꯧꯔꯁꯤ ꯍꯧꯖꯤꯛ ꯀꯤꯆꯟꯗ ꯈꯥꯡ ꯊꯥꯒꯠꯂꯦ ꯑꯗꯣ ꯏꯁꯤꯡꯁꯤꯁꯨ ꯑꯍꯥꯟꯕꯗ ꯁꯥꯍꯜꯂꯦꯀꯣ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯁꯥꯍꯜꯂꯒ ꯑꯗꯨꯗꯒꯤ ꯑꯩ ꯃꯆꯜꯁꯤꯡꯁꯦ ꯍꯥꯟꯅ ꯊꯥꯛꯑꯒ ꯐꯨꯠꯂꯅꯤꯕꯀꯣ ꯑꯗꯣ ꯃꯊꯪꯗ ꯄꯥꯂꯛꯁꯦ ꯀꯣꯟꯅ ꯍꯥꯞꯀꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯀꯩꯅꯣꯁꯦ ꯇꯤꯜꯍꯧꯁꯦ ꯊꯥꯛꯆꯜꯂꯦ ꯇꯤꯜꯍꯧ ꯊꯥꯛꯆꯜꯂꯦ ꯑꯗꯨꯗꯒꯤꯗꯤ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯊꯥꯛꯆꯜꯂꯦ ꯁꯤꯡꯁꯨ ꯊꯥꯛꯆꯜꯂꯦ ꯑꯩ ꯉꯥ ꯑꯌꯥꯏꯕꯁꯤꯡꯁꯦ ꯁꯦꯒꯥꯏꯔꯒ ꯊꯥꯛꯆꯜꯂꯦ ꯃꯌꯥꯝ ꯁꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯐꯨꯠꯈ꯭ꯔꯒꯦꯀꯣ ꯉꯥꯏꯍꯥꯛ ꯐꯨꯠꯂꯒ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯇꯩꯁꯤꯡꯁꯦ ꯊꯥꯛꯀꯦꯕ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯊꯥꯛꯈꯤꯕ ꯉꯥ ꯀꯌꯥꯁꯤꯡꯁꯦ ꯈꯤꯇꯪ ꯁꯧꯔꯕꯅꯤꯅꯦ ꯑꯩ ꯍꯧꯖꯤꯛ ꯑꯥꯂꯨꯁꯨ ꯑꯃꯨꯛ ꯊꯥꯛꯆꯜꯂꯒꯦꯕꯀꯣ ꯑꯁꯦ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒ ꯑꯃꯨꯛ ꯈꯔ ꯃꯨꯜꯂꯛꯑꯀꯥꯟꯗ ꯑꯗꯨꯒ ꯑꯃꯨꯛ ꯑꯩ ꯇꯣꯃꯦꯇꯣ ꯀꯩꯀꯥ ꯊꯥꯛꯆꯟꯒꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯑꯥꯂꯨꯁꯦ ꯈꯔ ꯇꯧꯕ ꯇꯣꯃꯦꯇꯣ ꯑꯃ ꯊꯥꯛꯆꯜꯂꯦ ꯑꯗꯨ ꯀꯨꯀꯔꯗ ꯀꯥꯝꯈ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯐꯨꯠꯄꯁꯤꯒꯗꯤꯅꯦ ꯃꯨꯜꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯥꯂꯨꯁꯦꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯈꯤꯇꯪ ꯇꯞꯅ ꯇꯣꯃꯦꯇꯣꯁꯦ ꯊꯥꯛꯄꯅꯦꯕ ꯄꯥꯂꯛꯁꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯄꯠꯊꯈꯤꯅꯤ ꯑꯗꯨꯗꯨꯅ ꯑꯩ ꯈꯤꯇꯪ ꯊꯦꯡꯅ ꯊꯥꯛꯀꯦ ꯄꯥꯂꯛꯁꯤꯗꯤ ꯃꯌꯥꯝ ꯍꯤꯟꯖꯥꯡꯁꯦ ꯐꯨꯠꯂꯤꯉꯩꯗ ꯑꯩ ꯆꯥꯛꯁꯤꯁꯨ ꯊꯥꯒꯠꯂꯦ ꯆꯥꯛꯁꯦ ꯀꯨꯀꯔ ꯃꯆꯥꯁꯦ ꯁꯤꯗ ꯊꯥꯒꯠꯂꯦ ꯆꯥꯛꯁꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯄꯥꯂꯛꯁꯦ ꯊꯥꯛꯆꯜꯂꯒꯦ ꯄꯥꯂꯛꯁꯦ ꯊꯥꯛꯆꯜꯂꯦ ꯍꯧꯖꯤꯛ ꯃꯨꯜꯂꯛꯑꯕꯅꯤ ꯏꯆꯥꯅꯨꯄꯥꯁꯦ ꯈꯧꯗꯦꯝꯃꯤꯁꯨ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯕꯟꯅꯤꯅꯅꯦꯀꯣ ꯑꯗꯨꯗꯨꯒꯤ ꯄꯥꯂꯛꯁꯦ ꯊꯥꯛꯆꯜꯂꯦ ꯃꯌꯥꯝ ꯍꯤꯟꯖꯥꯡꯗꯣ ꯂꯣꯏꯔꯦ ꯁꯤꯒ ꯂꯩꯔꯦ ꯍꯤꯟꯖꯥꯡꯁꯦ omelette ꯍꯧꯒꯦ ꯍꯥꯏꯅ ꯁꯤꯒ ꯇꯧꯔꯦ ꯍꯥꯏꯗꯤ ꯇꯤꯜꯍꯧꯒ ꯖꯦꯔꯨꯝꯒ ꯇꯧꯔꯒ ꯑꯗꯣ ꯁꯤꯒꯅ ꯊꯥꯎ ꯍꯥꯞꯄꯒ ꯈꯥꯡꯁꯦ ꯁꯥꯔꯦ ꯑꯗꯣ ꯍꯧꯔꯒꯦ ꯍꯧꯖꯤꯛ ꯁꯤꯒ ꯇꯤꯜꯍꯧ ꯂꯩꯔꯦ ꯇꯣꯉꯥꯟ ꯂꯩꯔꯦ ꯑꯗꯨ ꯎꯃꯣꯔꯣꯛꯁꯤꯃ ꯇꯧꯔꯒ ꯑꯃꯦꯠꯄꯤ ꯑꯃ ꯇꯧꯖꯔꯛꯑꯒꯦ ꯍꯧꯖꯤꯛꯀꯣ ꯃꯦꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯁꯤꯒ ꯂꯩꯔꯦ ꯃꯊꯦꯜꯁꯤꯡꯗꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯁꯤꯒ ꯂꯩꯔꯦ ꯉꯁꯥꯏ ꯑꯩꯅ ꯊꯣꯡꯕꯗꯣ ꯑꯁꯤꯁꯤꯅ ꯀꯥꯡꯁꯣꯏꯗꯣ ꯂꯩꯔꯦꯀꯣ ꯁꯤꯒ ꯀꯥꯡꯁꯣꯏꯗꯣ ꯂꯩꯔꯦ ꯑꯗꯨꯗꯒꯤꯗꯤ ꯁꯤꯒꯅ ꯉꯥ ꯊꯣꯡꯕꯀꯣ ꯉꯔꯥꯡꯒꯤ ꯉꯥ ꯊꯣꯡꯕ ꯈꯔ ꯂꯩꯕꯀꯣ ꯑꯗꯨꯗꯣꯀꯣ ꯑꯗꯣ ꯑꯩꯅ ꯁꯥꯍꯜꯂꯒ ꯀꯩꯅꯣ ꯇꯧꯔ ꯊꯝꯃꯦ ꯑꯗꯣ ꯂꯣꯏꯔꯒ ꯁꯤꯒꯅ omelette ꯂꯩꯔꯦ ꯁꯤꯒꯅ ꯄꯥꯄꯔ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯁꯤꯒꯅ ꯑꯃꯦꯠꯄꯤ ꯑꯃ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯤꯝꯄꯜ ꯑꯣꯏꯅ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ ꯉꯥ ꯊꯣꯡꯕ ꯑꯗꯨꯗꯒꯤ ꯄꯥꯄꯔ ꯆꯥꯎ ꯑꯗꯒꯤꯗꯤ ꯀꯥꯡꯁꯣꯏ ꯑꯗꯨꯗꯒꯤꯗꯤ omelette ꯄꯥꯄꯔ ꯑꯃꯦꯠꯄꯤ ꯇꯧꯔꯒ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯆꯥꯔꯒ ꯑꯩ ꯃꯍꯥꯎꯁꯤ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯒꯦꯀꯣ ꯆꯥꯛꯁꯤꯗꯤ ꯌꯥꯝ ꯁꯥꯡꯅꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯀꯨꯏꯅ ꯆꯥꯕꯕꯨꯗꯤ ꯎꯠꯂꯔꯣꯏꯕ ꯑꯗꯨꯁꯨꯅꯦ ꯑꯩ ꯃꯍꯥꯎꯗꯣꯀꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯗꯨꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗ 사버려 놓아. chắc mấy củ cải rồi ba. Mấy củ cải. So làm đây sa na dùng cái tăng taste đâu là cái hào bữa hào tập đó. Mẹ em ơi, chị nào xinh cái đâu này làm sao thì nó hào
ꯑꯩꯁꯨꯅ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯇꯧꯋꯤꯅꯦꯕ ꯑꯁꯤꯁꯦ ꯒ꯭ꯔꯤꯟ ꯄꯥꯂꯛꯁꯦ ꯀꯣ ꯄꯥꯂꯛꯀ ꯀꯩꯅꯣ ꯇꯧꯕꯁꯦ ꯅꯍꯥꯟꯒꯤ ꯕꯣꯔꯥꯗꯕꯨꯗꯤ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯏꯁꯨ ꯀꯩꯅꯣꯁꯦ ꯁꯨꯃꯥꯏꯅ ꯀꯥꯡꯁꯣꯏ ꯇꯧꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯆꯥꯕꯅꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯆꯥꯕꯅꯤ ꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯟꯅꯅꯦ ꯃꯣꯏ ꯅꯤꯉꯣꯜ ꯌꯥꯏꯕꯗꯣ ꯑꯗꯨꯅ ꯃꯥꯅ ꯑꯝꯇꯪ ꯆꯥꯔꯒ ꯇ꯭ꯔꯥꯏ ꯇꯧꯁꯤ ꯌꯦꯡꯉꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯄꯥꯟꯕꯁꯨ ꯎꯕꯁꯤꯒꯅꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯈꯨꯍꯥꯎ ꯑꯃꯅꯤ ꯃꯌꯥꯝ ꯀꯩꯗꯧꯔꯒꯦ ꯆꯥꯛꯁꯦ ꯐꯖꯅ ꯑꯗꯨꯝ ꯆꯥꯔꯒꯦ ꯑꯗꯨꯒꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯣ ꯃꯊꯪꯒꯤ ꯍꯥꯏꯗꯤ ꯆꯥꯛꯁꯦ ꯆꯥ ꯂꯣꯏꯔꯒ ꯑꯗꯨꯝ ꯊꯦꯡꯅꯔꯁꯦꯕꯀꯣ ꯑꯗꯣ ꯑꯩ ꯆꯥꯛꯁꯦ ꯐꯖꯅ ꯑꯗꯨꯝ ꯆꯥꯔꯒꯦ ꯑꯩ ꯃꯨꯛꯕꯥꯡꯗꯤ ꯅꯠꯇꯕꯅꯤꯅ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯥꯕꯗꯤ ꯎꯠꯆꯔꯔꯣꯏꯒꯦꯕꯀꯣ ꯃꯌꯥꯝ ꯆꯥ ꯂꯣꯏꯔꯒ ꯊꯦꯡꯅꯁꯤ ꯍꯥꯎꯋꯦ ꯐꯖꯅ ꯀꯩꯅꯣ ꯐꯖꯅ ꯑꯗꯨꯝ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯏꯁꯤꯡ ꯆꯥ ꯂꯣꯏꯅ ꯀꯩ ꯇꯧꯔꯦ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯔꯦꯕꯀோ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯀꯩ ꯍꯥꯏꯗꯤ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯤ ꯁꯤꯝꯄꯜ ꯑꯣꯏꯅ ꯑꯩꯅ ꯈꯜꯂꯤꯅ ꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂ ꯊꯣꯡꯕꯅꯦꯕꯀꯣ ꯑꯍꯥꯟꯕ ꯐꯥꯔꯁ ꯑꯦꯇꯦꯝ ꯇꯧꯕꯅꯤ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯊꯣꯡꯖꯕꯅꯤꯅꯅꯦꯀꯣ ꯑꯗꯨꯒꯤꯗꯣ ꯂꯍꯥꯡꯒꯩꯗꯤ ꯑꯩꯁꯦ ꯑꯗꯨꯒꯤꯗꯣ ꯕꯣꯔꯥ ꯍꯧꯔ ꯑꯗꯨꯝ ꯆꯥꯕꯅꯦꯕꯀꯣ ꯑꯗꯣ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯆꯥꯕ ꯈꯣꯠꯄꯗꯤ ꯑꯩ ꯇꯧꯗ꯭ꯔꯤꯑꯕꯅꯤꯀꯣ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯑꯁꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯕꯅꯤꯀꯣ ꯉꯁꯥꯏ ꯑꯩꯅ ꯊꯣꯡꯕ ꯃꯑꯣꯡꯗꯣꯀꯣ ꯃꯌꯥꯝꯗꯤ ꯌꯥꯝ ꯃꯑꯣꯡꯗ ꯊꯣꯡꯕ ꯌꯥꯏꯀꯣ ꯊꯣꯡꯅꯤꯡꯕ ꯃꯑꯣꯡꯗ ꯑꯗꯣ ꯃꯌꯥꯝꯗ ꯁꯥꯊꯤꯅ ꯍꯥꯎꯔꯝꯃꯦ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯇꯨꯝꯍꯟꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯊꯦꯡꯅꯁꯤꯗ ꯍꯥꯏꯕ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯇ ꯅꯨꯡꯊꯤꯟ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯦ ꯍꯧꯒꯠꯂꯛꯑꯦ ꯑꯗꯣ ꯍꯧꯒꯠꯂꯒ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯑꯒ ꯇꯧꯔꯒ ꯐꯝꯃꯤꯅꯤ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝ ꯁꯦꯝꯃꯒ ꯑꯦꯐ꯭ꯔꯦꯁ ꯑꯃ ꯁꯦꯝꯃꯒꯅꯦ ꯑꯗꯣ ꯊꯛꯀꯦ ꯍꯥꯏꯗꯅ ꯑꯗꯣ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯏꯆꯥꯅꯨꯄꯥꯒꯤ ꯁꯪꯒꯣꯝꯒ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯈꯣꯏꯅꯤꯒꯤ ꯑꯦꯐ꯭ꯔꯦꯁ ꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯏꯆꯥꯅꯨꯄꯥꯒꯤꯅ ꯁꯪꯒꯣꯝꯁꯦ ꯁꯤꯒ ꯂꯩꯔꯦ ꯑꯗ ꯑꯩ ꯅꯨꯄꯥꯒꯤꯅ ꯑꯩꯈꯣꯏꯅꯤꯒꯤꯅ ꯑꯦꯐ꯭ꯔꯦꯁ ꯑꯃꯃꯝ ꯊꯛꯑꯅꯤꯑꯕ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯑꯗ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯦꯐ꯭ꯔꯦꯁꯁꯦ ꯊꯛꯀꯦ ꯑꯦꯐ꯭ꯔꯦꯁꯁꯦ ꯁꯥ ꯊꯛꯄ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯗ ꯑꯌꯨꯛꯇꯁꯨ ꯊꯛꯀꯗꯅꯤꯑꯕꯀꯣ ꯅꯣꯡꯃꯗ ꯀꯌꯥꯔꯛꯅꯣ ꯊꯛꯄꯩ ꯃꯊꯧ ꯇꯥꯏꯌꯦꯕ ꯊꯛꯄꯩ ꯃꯊꯧ ꯇꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯌꯦꯕꯅꯦ ꯑꯦꯐ꯭ꯔꯦꯁ ꯊꯛꯄꯁꯦ ꯑꯗꯣ ꯑꯌꯨꯛꯇꯗꯤ ꯁꯤ ꯊꯛꯍꯧꯗ꯭ꯔꯦ ꯉꯁꯤꯁꯦ ꯈꯤꯇꯪ ꯊꯕꯛ ꯆꯤꯟꯕꯒ ꯑꯗꯒꯤ ꯇꯧꯕꯒꯗ ꯑꯌꯨꯛ ꯉꯟꯇꯥꯗ ꯑꯩ ꯅꯨꯄꯥꯅꯁꯨ ꯆꯉꯥꯡꯗꯣ ꯈꯤꯇꯪ ꯊꯛꯁꯤ ꯍꯥꯏꯅ ꯁꯤꯗꯤ ꯍꯥꯏꯔꯛꯄꯗꯨꯒꯗꯤꯅꯦ ꯑꯗꯨꯅ ꯁꯤꯗꯤ ꯆꯉꯥꯡ ꯊꯛꯑꯒ ꯀꯩꯅꯣ ꯇꯧꯕꯗꯨꯒ ꯁꯤ ꯑꯦꯐ꯭ꯔꯦꯁꯁꯦ ꯑꯝꯇ ꯊꯛꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯦꯐ꯭ꯔꯦꯁꯁꯦ ꯊꯛꯈꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟꯇꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝ ꯏꯆꯤꯟꯅꯥꯎꯁꯤꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯄ꯭ꯂꯤꯖ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯚꯤꯗꯤꯑꯣꯁꯦ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯃꯌꯥꯝꯁꯤꯡꯒꯤꯗꯃꯛꯇ ꯁꯦꯝꯖꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜꯗꯣ ꯈꯤꯇꯪ ꯁꯣꯟꯊꯕ ꯑꯗꯨꯃꯥꯏꯅ ꯇꯧꯏꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯀꯣ ꯑꯗꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯕꯥꯏ